Lakh kayagi drugs Amadi explosives Mizoram security force na phare hairi. Manipur da thokliba irang asina maram oiduna Mizoram gi excise minister na Mizoram da drug smuggling nungsa thiningai oine hengatle haina assembly house da phongdokrabasu nomata kangdana Mizoram da drugs Amadi khuchu khulai kaya security force na fagatuna lakhiba adugi makha chetharakpa oina tha asigi 19 da Assam rifles Amadi Mizoram police ki apunba security force na heroin kg aniga gram jahum go marfu drahumdoi punna soft case Amaga marfu drani pan galoine na mioi ani phare hairi security force na drugs galoine na fagalaba mioi ani adudi B line sanga amadi armal sauthara kawi hairi tonganba operation amada security force na explosive device punna kg taramari ga supna marfu marigi gelatin stick chamaga tara amadi detonator chamaga tara ga konana masagi chahi kunmapan suraba biakrema amadi masagi chahi kunipan suraba ramthan jwala kawba mioi ani fagat pangamle hairi ahan bagi oina security force na wahang pahong Jathabada bomb sabada sisinanaba machak singa fagatlaba makhoi ani matai manawni haiba khangba ngamle hairi